ꯃꯤꯔꯣꯟꯕꯤ ꯅꯨꯄꯤꯁꯤꯡꯅ ꯇꯉꯥꯏ ꯐꯗꯅ ꯈꯪꯖꯤꯟꯒꯗꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯑꯥꯔꯇꯤꯀꯜ ꯑꯁꯤ ꯍꯨꯌꯦꯟꯂꯥꯟ ꯄꯥꯎꯒꯤ ꯂꯧꯁꯤꯡ ꯄꯨꯀꯩꯒꯤ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯕꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯃꯤꯔꯣꯟꯕ ꯃꯇꯝꯗ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯍꯦꯟꯒꯠꯂꯛꯂꯤꯕ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯁꯔꯨꯛ ꯑꯗꯨ ꯄꯨꯛꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡꯒꯤ ꯑꯔꯨꯝꯕꯅꯤ ꯑꯃꯁꯨꯡ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡꯗ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯅꯨꯄꯤ ꯑꯌꯥꯝꯕꯅ ꯊꯥꯖꯅꯩ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯀꯤ ꯄꯦꯟ ꯁ꯭ꯇꯦꯠ ꯑꯦꯚꯤꯡꯇꯟꯗ ꯑꯦꯁꯤꯁꯇꯦꯟꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯕ ꯗꯦꯕꯤꯗ ꯖꯦ ꯍꯗꯁꯟꯅ ꯍꯥꯏꯈꯤ, ꯃꯤꯔꯣꯟꯕ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯏꯀꯣꯂꯣꯖꯤꯀꯦꯜ ꯑꯃꯗꯤ ꯐꯤꯖꯤꯑꯣꯂꯣꯖꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯃꯥꯌꯣꯛꯅꯩ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯒꯠꯂꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯩ꯫ ꯗꯦꯕꯤꯗ ꯖꯦ ꯍꯗꯁꯟꯅ ꯍꯟꯗꯛꯇ ꯃꯤꯔꯣꯟꯕ ꯀꯨꯏꯗ꯭ꯔꯤꯕ ꯃꯁꯥꯒꯤ ꯆꯍꯤ 25ꯗꯒꯤ ꯆꯍꯤ 39 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯄꯤ 10ꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯒ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯑꯍꯣꯡꯕꯁꯤꯡ ꯃꯅꯨꯡ ꯊꯤꯠꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯃꯤꯔꯣꯟꯕ ꯍꯧꯒꯠꯂꯛꯄꯗ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯒꯠꯂꯛꯄ, ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯆꯣꯛꯊꯕ ꯃꯔꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯔꯨꯝ ꯃꯥꯌꯣꯛꯅꯩ꯫ ꯑꯉꯥꯡ ꯎꯅꯕ ꯃꯇꯝꯗ ꯃꯥꯌꯣꯛꯅꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯗꯨꯗꯒꯤ ꯃꯤꯔꯣꯟꯕ ꯃꯇꯝꯗ ꯊꯦꯡꯅꯕ ꯈꯨꯗꯣꯡꯆꯥꯗꯕꯅ ꯍꯦꯜꯂꯤ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ WHOꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏꯈꯤ, ꯃꯤꯔꯣꯟꯕꯤ ꯅꯨꯄꯤꯁꯤꯡ ꯍꯥꯟꯅ ꯆꯥꯔꯝꯕ ꯆꯥꯡꯗꯒꯤ ꯍꯦꯟꯅ ꯆꯥꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯕꯨ ꯀꯥꯟꯅꯗꯕ ꯃꯑꯣꯡꯗ ꯍꯦꯟꯖꯤꯟꯅ ꯆꯥꯁꯤꯜꯂꯕꯗꯤ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯤꯔꯣꯜꯂꯤꯉꯩ ꯃꯅꯨꯡꯗꯗꯤ ꯍꯛꯆꯥꯡꯒꯤ ꯂꯦꯡ ꯑꯣꯠꯄꯒꯤ ꯆꯥꯡ ꯋꯥꯠꯄꯅꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯒꯠꯂꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯦ꯫ ꯃꯤꯔꯣꯜꯂꯤꯉꯩ ꯃꯅꯨꯡꯗ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯃꯆꯜ ꯁꯨꯅ ꯆꯥꯔꯕꯗꯤ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯗ ꯀꯥꯟꯅꯔꯕ ꯅ꯭ꯌꯨꯇ꯭ꯔꯦꯟꯁꯤꯡ ꯐꯪꯍꯟꯕ ꯉꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯍꯦꯟꯕ ꯆꯤꯟꯖꯥꯛ ꯆꯥꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯁꯔꯨꯛ ꯆꯥꯁꯤꯟꯒꯗꯕ ꯅꯠꯇꯦ꯫ ꯆꯥꯡꯆꯠꯇ ꯃꯤꯔꯣꯟꯕꯤ ꯑꯃꯅ ꯅꯣꯡꯃꯗ ꯃꯊꯧ ꯇꯥꯔꯤꯕꯁꯤ ꯑꯍꯦꯟꯕ ꯀꯦꯂꯣꯔꯤ 300 ꯂꯣꯝꯅꯤ꯫ ꯃꯁꯤꯅ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡꯗ ꯃꯆꯤꯟꯖꯥꯛ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯆꯞ ꯆꯥꯕ ꯃꯑꯣꯡꯗ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯅꯨꯄꯤ ꯑꯃꯅ ꯃꯤꯔꯣꯜꯂꯕ ꯃꯇꯨꯡꯗ ꯍꯦꯟꯒꯠꯂꯛꯂꯤꯕ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕꯁꯤ ꯆꯥꯡꯆꯠꯇ ꯄꯥꯎꯟ 25ꯗꯒꯤꯅ ꯄꯥꯎꯟ 35 ꯐꯥꯎꯕꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯑꯔꯨꯝꯕ ꯁꯨꯗꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯄꯥꯎꯟ 19ꯗꯒꯤ ꯄꯥꯎꯟ 40 ꯐꯥꯎꯕ ꯍꯦꯟꯒꯠꯂꯛꯄ ꯃꯊꯧ ꯇꯥꯏ꯫ ꯑꯔꯨꯝꯕ ꯍꯦꯟꯕꯤ ꯑꯣꯏꯔꯒꯅ ꯃꯤꯔꯣꯜꯂꯕ ꯃꯇꯨꯡꯗ ꯄꯥꯎꯟ 15ꯗꯒꯤ ꯄꯥꯎꯟ 15 ꯐꯥꯎꯕ ꯍꯦꯟꯒꯠꯂꯛꯄ ꯃꯊꯧ ꯇꯥꯏ꯫ ꯃꯤꯔꯣꯟꯕꯤ ꯑꯍꯥꯟꯕ ꯊꯥ 3ꯗ ꯁꯨꯞꯅꯒꯤ ꯄꯥꯎꯟ 2ꯗꯒꯤꯅ ꯄꯥꯎꯟ 4 ꯐꯥꯎꯕ ꯍꯦꯟꯒꯠꯂꯛꯀꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯅ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯄꯥꯎꯟ ꯑꯃꯃꯝ ꯍꯦꯟꯒꯠꯂꯛꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ꯫ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯐꯥꯏꯕꯣꯛ ꯑꯣꯏꯔꯒꯅ ꯄꯥꯎꯟ 35ꯗꯒꯤꯅ ꯄꯥꯎꯟ 45 ꯐꯥꯎꯕ ꯍꯦꯟꯒꯠꯂꯛꯀꯗꯕꯅꯤ꯫ ꯑꯍꯥꯟꯕ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯄꯥꯎꯟ 1.5ꯒꯤ ಚಾಂಗ್ದ ಹಕ್ಚಾಂಗಿ ಅರುಂಬ ಹೆಂಗಲಕ್ಪ ಮಥೌ ತಾಯಿ ಪುಕ್ನುಂಗ್ದ ಲೈರಿಬ ಅಂಗಾಂಗ್ ಅದು ಫೈಬೋಕ್ನಿ ಹೈಬ ಖಂಗ್ಲಬದೆ ನೋಂಗ್ಮದ ಕ್ಯಾಲೋರಿ 3,000 ಲಿಸಿಂಗ್ 3,500 ಫಾꯎಬ ಹೇನ ಚಾಸಿನ್ಗದಬನಿ ಹಾಯ್ನ ಅಖಂಗ್ ಅಹಿಸಿಂಗ್ನ ಫೊಂಗ್ದೋಕ್ಲೆ ಮಿರೋಲಬ ಮತುಂಗ್ದ ಹೆಂಗಲಕ್ಲಿಬ ಹಕ್ಚಾಂಗಿ ಅರುಂಬ ಅದು ಅಂಗಾಂಗಿ ಪೌನ್ 9 ಪ್ಲಾಸೆಂಟಾಗಿ ಪೌನ್ 2 3 एमनियोटिक फ्लूइड की पाउन 2 3 ब्रेस्ट टिश्यू की पाउन 2 3 ब्लड सप्लाई के पाउन 4 तोंगसिंदुना लैबा फेट की पाउन 2 5 लार्ज यूटेरस की पाउन 2 5 ने मतौ असुमना पाउन 15 दगे पाउन 35 फाउबा हेंगलक्पने कनागुंबी नुपी अमना मिरोलब मतुंगदा का हेना हक्चांगी अरुंबा हेंगलक्लबदे डॉक्टर ना अरुंबा खरा हंथाननबगी थौरांग लौखलक्पा याय अदुबु डॉक्टर की पाउताक याउदना अमसुंग डॉक्टर की मिजेंग खादा नत्रबदे इसा इथंतना हक्चांगी अरुंबा हंथाननबगी थौरांग लौखलोइदबनी हाइरे अयाबा मतमदा नुपीसिंगना मिरोलिंगै मनुंगदा हक्चांगी अरुंबा हंथाननब थौरांग लौखटपगी मथौ तादे मिरोलिंगै मनुंगदा का हेना हक्चांगी अरुंबा हेंगलक्तनबगी मतांगदा लौखटपा याबा थौरांगसिंगदे अमुक्ता पुलप चासिनबगी महुत्ता मसित मसित तोयना चाबा फास्ट फूड यामना चादबा थाउदा ताउबा चिंजाक का हेना चादबा सॉफ्ट ड्रिंक आइस टी नत्रगा लेमोनेड कुंबा अथुंबा मही का हेना थक्तबा कुकीज कैंडी केक अमदे पोटेटो चिप कुंबा कैलोरी वांगबा चिंजाक यामना चाबगी महुत्ता अतेकपा उहै अमदे ड्राई फ्रूट कुंबा मरांग काइना चाबा थाउ अमदे फेट की सरुक का हेना याउबा चिंजाक तोयना चादबा अमसुंग मयाई ओइरपा चांगदा नुमित खुदिंगी चांग नाइना हक्चांग साजिल तौबा सिना चिंगबने मिरोनबी नुपीसिंगीदमक्तदे नोंगमगी खोंकाप खरा खोंगना चटपा अमसुंग ngaiak इरोइबा फै अदुम ओइनमक करंबा मखलगी हक्चांग साजेल तौगदगी हाइबदुगी मतांगदा डॉक्टर गा तानबा मथौ ताई मिरोलिंगै मनुंगदे हक्चांग लेंग ओटपगी चांग वाटपनिना नोइबा अमसुंग हक्चांगी अरुंबा हेंगलक्ए अदुबु हेंगलक्लिबा हक्चांगी अरुंबा सरुक अदु पुक्नुंगदा लैरिबा अंगांगी अरुंबनी हाइना मियोय अयाम्बना अरानबा मओंगदा थाजनै मरम अदुना मिरोले हे खंगलक्पा मिकुप्तगे डॉक्टर गा तोइना तानदुना करी करंबा सेक्शन थौरांग लखोटकदगे हाइबदुगी मतांगदा वारी सानागदबनै आर्टिकल असी रिलायबल सोर्स दा युमफम ओइरगा फोंगबनै
अदुबु मसिना मेडिकल प्रोफेशनल्सिंगी पाउताकी महूट सिननब होनबदि नत्ते। अरोइबदा ताबिरिब पुम्नमकपु थागतचरी।